ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯉꯥꯛꯇꯁꯨ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯁꯦ ꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯌꯥꯝ ꯂꯩꯌꯦꯕ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯅꯨꯄꯥ ꯈꯔ ꯅꯨꯄꯤꯗꯁꯨ ꯑꯗꯨꯝ ꯃꯌꯥꯎꯔꯝꯒꯅꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯇꯧꯕꯇꯕꯨ ꯅꯨꯄꯤꯅ ꯁꯨꯕꯒ ꯅꯨꯄꯥꯅ ꯁꯨꯕꯒꯁꯦ ꯈꯤꯇꯪꯗꯤ ꯃꯈꯦꯠꯅꯩꯌꯦꯕ ꯑꯗ ꯅꯨꯄꯥꯁꯤꯡꯁꯨ ꯎꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯆꯠꯇꯅ ꯃꯥꯏ ꯅꯨꯄꯤꯅ ꯃꯌꯥꯝ ꯑꯃ ꯃꯩꯁꯥ ꯂꯥꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯎꯏꯌꯦꯕ ꯑꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡ ꯁꯨ ꯑꯩꯈꯣꯏꯒꯤ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯏꯀꯥꯏꯕ ꯂꯩꯇꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯟꯊꯤ ꯄꯥꯏꯔꯒ ꯃꯁꯦ ꯇꯤꯟꯊ꯭ꯔꯣꯛ ꯄꯥꯏꯔꯒ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯁꯣ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯗꯅ ꯃꯟꯖꯨꯔꯤ ꯈꯔꯤꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯃꯤꯁꯣ ꯇꯤꯚꯤꯅ ꯄꯨꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤ ꯈꯛꯇꯪꯅ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯕ ꯑꯩꯈꯣꯏꯒꯤ ꯕꯔꯃꯤ ꯀꯝꯄꯣꯁ ꯍꯥꯏꯇꯥꯔꯦꯀꯣ ꯄꯠꯊ ꯄꯨꯝꯊꯕꯁꯤꯡꯅ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯐꯝꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯦ ꯊꯣꯡꯖꯨ ꯄꯥꯔꯠ 2 ꯁꯤꯗ ꯑꯩꯈꯣꯏ ꯏꯅꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯃꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯛꯀꯦ ꯀꯃꯥꯏꯅ ꯀꯝꯗꯧꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯃꯈꯣꯏ ꯆꯪꯉꯀꯥꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯀꯥꯟꯗ मखोइने तौरिबा थबकसिंग हाइफेट उच्चरागे लाओ इने कई मिंग कौगे सेमदा थेलके थेलो लाओ थेलो थेसम मिंग अमता हाइरोने हन आई मिंग प्रभा ngasi akoina lakchari se miso tv ne bako akoi ahamba miso tv da hai am chato hai akoi nene prabha ko akoi ngasi gi vermi compost e hari mayamna adum tabal sum khangamani bako vermi compost hai je kari no hai base ado khangdri ba angang gumba ai su khangdri ko hai di kamaina patha pumdara kanda patharaga pumdara kanda sigi pot se semai se kai kai machan change do adugi do kemta khangdri ado nene na kha takpi tare ngasi akoi da ado kamaina hai petang hai biro ne si se hoi hoi yam nuaijai ngasi akhoi member khara punjaraga ko akhoi sumba akhoi gi hai tare akhoi gi kanuna kanogi ha akhoi gi maitai mi puthokjaba haidar kari haidoino ko se akhoi na semjaba manipur no puthokjaba akhoi na semjaba se masi puthoknaba akhoi khara punjaba sidaida miso TV na lakpi dana ko akhoi gi damakta sakta pi gi dawri se akhoi aduki matik nuaijai ahan bamakta da miso TV bu akhoi taram oksari haitar ado akhoi gi se sumai tawba akhoi gi upam u adegi u mana ko tai mayam am akhoi na tai dana ko adegi henjang semkhibagi akhoi gi aremba adegi hawai thare na khalasi ko hingonda adugumba je akhoi gi patba kathlaga pulamna akhoi bora da stock to silleba kishallaga haitare magi hana leiriba pose teamba pose khara palhanba haitare ko palhalla kanda akoina khoi santhi se khara adum akhoi lojareba ko santhi se lor kan santhi duga yalaba kanda khara pallaba kanda sigi pose khoina tinna sana tinthok se khoina sana bai tum thok sana bai dam to khoi swan plan tawreba kadai dagi logi ne tinthok si se khoi gi tamo ma khoi gi kanoda mingoina pallabda khoi gi devadatta director kanu horti gi ama leye horticulture gi magi mana loina tobi bangakta ne do mana ne tamo na ne khoi gi dinnaina hoi khoi gi sitin ke ka sigi maramda training ke ka piba ama leye ba adugi dinna do adudagi loba tinthok se adu tinthok se hojik adi yamna ju ui ko aham tinthok se kadai dagi loge moi hojiki tamu do hojiki dinna haiba kanu se sar dinna dai lore dana aduga mana mawondagi lising kun gi lowe ba khoi se hamba hodo kanda tinthok lupa lising kun gi hoi adu tinthok ka ya challa tinthok se amamam da lupa amamam pi na adumaina lore ba tinthok su paisa da leina ro leine aduga adudagi local labor tinthok na ti khoi sai na ti na te ba
ꯃꯣꯏ ꯑꯁꯣꯝ ꯃꯄꯥꯟꯂꯝꯗꯒꯤ ꯅꯦ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅꯗꯤ ꯃꯃꯤꯡ ꯃꯊꯥꯗꯣ ꯈꯪꯗ꯭ꯔꯒꯁꯨꯀꯣ ꯁ꯭ꯋꯥꯏꯒꯤꯁꯤꯗꯤ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯤꯅ ꯇꯦꯟꯇꯛ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯑꯗꯨꯝ ꯁꯥꯡꯉꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕꯗꯨꯅꯀꯣ ꯁꯤꯅ ꯇꯦꯟꯇꯛ ꯇꯧꯔꯒ ꯇꯧꯋꯦꯕ ꯅꯤꯅꯦ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯇꯤꯟꯁꯦ ꯀꯩꯅꯣꯗꯒꯤ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯃꯣꯏꯅ ꯄꯤꯕꯤꯔꯦ ꯍꯥꯏꯗꯅ ꯅꯠꯇꯦ ꯇꯥꯃꯣꯗꯣ ꯑꯗꯨꯅ ꯁꯤꯟꯕꯤꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯁꯥꯔꯗꯤꯟ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯇꯥꯃꯣꯅ ꯈꯪꯅꯍꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯇ꯭ꯔꯦꯅꯤꯡ ꯀꯩꯀꯥ ꯑꯩꯈꯣꯏ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯤꯟ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯒꯤ ꯇꯤꯟ ꯁꯤ ꯃꯇꯝꯗ ꯁꯤ ꯍꯥꯞꯇꯧꯅꯤ ꯀꯥꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯩꯈꯣꯏ ꯂꯩꯗꯅ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ ꯁꯥꯔꯗꯤꯟ ꯑꯁꯦ ꯑꯍꯥꯟꯕꯗ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯇꯧꯍꯜꯂꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯁꯦ ꯇꯤꯟꯁꯦ ꯍꯥꯞꯄꯁꯤ ꯍꯥꯏꯗꯅ ꯑꯍꯥꯟꯕꯗ ꯃꯥꯅ ꯇꯤꯟꯁꯦ 1,000 ꯄꯨꯔꯛꯑꯦꯕ ꯊꯔꯃꯣꯀꯣꯜ ꯈꯪꯉꯤꯗꯅ ꯉꯥꯒꯤꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯄꯦ ꯑꯗꯩ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯈꯔ ꯆꯥꯎꯅ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯂꯨꯄꯥ 10,000ꯒꯤ ꯑꯃꯨꯛ ꯃꯥꯅ ꯄꯨꯕꯤꯔꯛꯑꯦꯕ ꯇꯤꯟꯊ꯭ꯔꯣꯛꯁꯦ ꯑꯗꯨꯒ ꯄꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯔꯤꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯇꯤꯟꯊ꯭ꯔꯣꯛꯁꯤ 10,000ꯒꯤ ꯃꯊꯛ ꯌꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯈ꯭ꯔꯕ ꯑꯁꯣꯝꯗ ꯊꯔꯃꯣꯀꯣꯜ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯖꯒꯥꯁꯦ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯖꯒꯥꯁꯤ ꯁꯤꯁꯦ ꯁꯦꯝꯃꯤꯕꯁꯤꯗ ꯂꯣꯏꯅꯃꯛ ꯐꯤꯠ ꯇꯧꯕꯤꯔꯛꯈꯤꯅꯤ ꯍꯧꯖꯤꯛꯀꯤ ꯇꯥꯃꯣꯁꯤ나 ꯑꯗꯨꯅ ꯃꯥꯅ ꯁꯦꯝꯕꯤꯔꯛꯈꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯟꯇꯣꯔꯛꯈꯤꯅꯦꯕ ꯑꯁꯣꯝꯗ ꯃꯄꯩ ꯑꯃ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯍꯧꯒꯠꯂꯛꯄ ꯑꯗꯒꯤ ꯍꯥꯔꯚꯦꯁ ꯇꯧꯒꯗꯕ ꯃꯌꯥꯝ ꯃꯊꯪ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯏꯁꯦ 10,000ꯒꯤ ꯂꯨꯄꯥꯅꯤ ꯍꯥꯏ ꯑꯩꯈꯣꯏꯃꯛꯇꯤ ꯈꯪꯗꯦꯀꯣ ꯌꯥꯝ ꯀꯟꯅ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯈꯤꯕꯅꯦꯕ ꯇꯤꯟꯊ꯭ꯔꯣꯛ ꯑꯃꯃꯝꯗ ꯂꯨꯄꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩ ꯇꯤꯟꯊ꯭ꯔꯣꯛ ꯑꯃ ꯈꯨꯟꯀꯠꯂꯛꯀꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯇꯥꯃꯣꯅꯁꯨꯅꯦ ꯒꯥꯔꯤ ꯑꯗꯒꯤ ꯇꯤꯟꯊ꯭ꯔꯣꯛꯁꯦ ꯑꯗꯨꯝ ꯁꯟꯊꯤ ꯂꯧꯕꯗꯨꯗꯅꯦ ꯇꯤꯟꯊ꯭ꯔꯣꯛꯇꯣ ꯑꯗꯒꯤ ꯑꯗꯨꯏ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯁꯟꯊꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯧꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯍꯣꯔꯇꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯥꯃꯣ ꯗꯦꯕꯗꯠꯇꯗꯨꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯄꯣꯠ 2 ꯄꯤꯌꯦ ꯑꯗꯩꯗꯁꯨ ꯑꯗꯨꯝ ꯇꯤꯟ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯁꯟꯊꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯁꯟꯗꯣ ꯃꯩꯇꯩ ꯁꯟꯒꯤ ꯁꯟꯊꯤꯁꯤꯅ ꯇꯤꯟꯅ ꯌꯥꯝꯅ ꯄꯥꯝꯕ ꯍꯦꯟꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯇꯥꯃꯣꯁꯤꯅ ꯒꯥꯔꯤ ꯑꯃ ꯇꯤꯟ ꯉꯥꯛꯇ ꯌꯥꯎꯋꯦꯕ ꯑꯗꯨꯅꯁꯨ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯄ ꯍꯦꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯅ ꯄꯤꯕꯤꯔꯛꯄꯗ ꯃꯁꯥꯗ ꯇꯤꯟ ꯌꯥꯎꯖꯔꯛꯄꯗꯣ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯖꯔꯁꯤꯒꯤꯅ ꯑꯩꯈꯣꯏ ꯉꯧꯕ ꯑꯗꯨꯒ ꯍꯥꯔꯁꯦ ꯃꯩꯇꯩ ꯁꯟꯒꯤꯅꯅꯦ ꯑꯃꯨꯛ ꯐꯕ ꯍꯦꯟꯕ ꯑꯗꯣ ꯃꯣꯏꯅ ꯆꯥꯔꯒꯁꯨꯅꯦ ꯄꯥꯝꯅ ꯆꯥꯕ ꯖꯔꯁꯤꯒꯤꯗꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯈꯥꯏꯗꯣꯔꯛꯄ ꯀꯩꯅꯣꯗꯣ ꯃꯊꯤꯗꯣ ꯄꯧꯋꯦꯕ ꯍꯥꯔꯗꯣ ꯄꯧꯕ ꯑꯗꯨꯅ ꯁꯤ ꯇꯤꯟꯊ꯭ꯔꯣꯛꯇꯣ ꯃꯔꯦꯡ ꯆꯠꯄꯗ ꯍꯩꯅꯗ꯭ꯔꯣ ꯁꯤꯔꯦ ꯁꯨꯝ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯑꯣꯏꯅ ꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯤꯟꯊ꯭ꯔꯣꯛꯁꯦ ꯄꯩꯁꯥ ꯑꯣꯏꯅ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯩꯅꯔꯝꯗ꯭ꯔꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯩꯅꯔꯦ ꯑꯍꯥꯟꯕꯗꯗꯤ ꯍꯩꯅꯗꯤ ꯌꯥꯝꯅ ꯇꯤꯜ ꯑꯃ ꯇꯥꯈꯤꯕꯗ ꯊꯤ ꯃꯥꯔꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯇꯤꯟꯗꯣ ꯄꯩꯁꯥ ꯑꯣꯏꯅ ꯇꯥꯔꯕꯒꯤ ꯋꯥꯈꯟꯗꯣ ꯇꯤꯟꯊ꯭ꯔꯣꯛ ꯑꯃ ꯃꯥꯡꯈꯤꯕꯒꯁꯦ ꯍꯣꯏ ꯋꯥꯈꯟꯗꯣ ꯁꯤꯗꯤ ꯃꯥꯡ ꯇꯥꯔꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉ ꯂꯨꯄꯥ ꯑꯃ ꯃꯥꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤ ꯇꯤꯟꯊ꯭ꯔꯣꯛ ꯃꯊꯤ ꯐꯥꯏꯅꯦꯕ ꯇꯨ ꯁꯤ ꯍꯧꯔꯛꯑꯕꯅꯦꯕ ꯁꯤ ꯍꯧꯔꯛꯑꯕꯅꯦꯕ ꯃꯔꯨꯝ ꯇꯧꯗꯧ ꯇꯧꯏꯁꯦ ꯑꯃ ꯂꯩꯕꯥꯛꯀꯤ ꯍꯣꯏ ꯇꯨ ꯃꯨꯔꯨꯝ ꯇꯧꯏꯁꯦ ꯃꯥꯏ ꯑꯗꯨꯗꯨꯅꯦ ꯌꯥꯝ ꯀꯨꯞꯄꯅꯤ ꯌꯥꯝ ꯀꯨꯞꯄꯅꯤ ꯄꯥꯛ ꯎꯔꯣꯏ ꯐꯗꯤꯒꯣꯝ ꯃꯔꯨꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯃꯔꯨꯝꯁꯦ ꯍꯥꯟꯅ ꯀꯣꯛꯊꯣꯛꯑꯦꯗꯅ ꯃꯥꯁꯦ ꯑꯗꯨꯀꯥꯟꯗꯅꯦ ꯑꯗꯨꯗꯩꯅꯦ ꯃꯆꯥꯁꯦ ꯌꯥꯝ ꯀꯨꯞꯄ ꯃꯆꯥꯁꯦ ꯑꯃꯨꯛ ꯑꯣꯜꯂꯛꯏꯅꯦꯕ ꯑꯍꯥꯟꯕꯗ ꯐꯗꯤꯒꯣꯝ ꯃꯔꯨꯒꯤ ꯇꯥꯏꯞꯅꯤ ꯁꯪꯂꯤ ꯃꯥꯂꯤ ꯇꯧꯔꯒꯅꯦ ꯇꯧꯋꯦꯕ ꯐꯗꯤꯒꯣꯝ ꯃꯔꯨꯃꯨꯛ ꯆꯥꯎꯕ ꯑꯗꯨꯃꯥꯏꯅ ꯃꯆꯥ ꯑꯣꯜꯂꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯇꯤꯟꯊ꯭ꯔꯣꯛ ꯀꯩꯅꯣ ꯊꯥꯗꯩ ꯍꯥꯏꯗꯤ ꯌꯣꯛꯑꯦ ꯍꯥꯏꯗꯤ ꯂꯩꯌꯦ ꯌꯦꯡꯉꯨꯁꯦ ꯁꯣꯝꯗ ꯂꯩꯌꯦ ꯑꯗꯒꯤ ꯑꯑꯣꯟꯕ ꯋꯥꯏ ꯇꯥꯕꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯃꯤ ꯑꯣꯜꯂꯕꯁꯨ ꯂꯩ ꯑꯣꯜꯂꯕ ꯑꯁꯣꯝꯗ ꯑꯩꯈꯣꯏꯅ ꯄꯦꯀꯤꯡ ꯍꯧꯔꯕꯁꯨ ꯌꯦꯡꯁꯦ ꯃꯊꯪ ꯆꯥꯏꯌꯦꯕ ꯃꯣꯏ ꯆꯥꯕꯁꯦ ꯃꯊꯤꯕꯣꯡ ꯌꯥꯝ ꯀꯩꯅꯣꯁꯦ ꯕꯣꯔꯥꯁꯦ ꯍꯦꯛ ꯅꯞꯁꯟꯅꯔꯕ ꯌꯥꯝ ꯂꯩꯔꯦ ꯌꯦꯡꯉꯨ ꯇꯨ ꯇꯤꯟꯊ꯭ꯔꯣꯛꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯈꯛꯇꯅꯦ ꯃꯣꯏ ꯍꯦꯛꯇ ꯁꯧꯔꯕꯅꯦꯕ ꯁꯤꯗ ꯌꯣꯛꯏꯅꯦꯕ ꯌꯣꯛꯏꯅꯦꯕ ꯑꯁꯣꯝꯗ
Sidi awon bane ba barmi je ola bane ba. On ba hora ba Si fajana ola ba barmi ne ba. Koina man ba pura season ba yara bane. Yam pa idu udra se yung to. Ora si mo ni sa thu. Masai gi du ko di khenara dra si dia. Kano to bon po ni ba mo si. Ma chibong yam law ba. Ni mo na sa ka su yai ba. Ya. Oh tiele yang nasi Au tien bani. Pixel abane. Pixel Masai jak si ana ubo si dong thadara ga di am saw to ni. Kan sang de bani. Tin yung mo lang kai dra se yung. To si no mo khoi na ne. Tin thok chao ni ba. Kai no di sina kai no ma gi ma chin ja yau ni. Ma chin ja sa. Tu tin trong ya tu. Kai no ma la ba. Oh, du yung to yam si yung to. Trong ya jong. Ya. Si ako na ato pa da. Dra. Ma di sao yam tri. Adu lebak sing sai lebak tu ko mana dre dana si joy tara dra. Tara ba ni ku si. Bi ba ne. Bi hai se. Adum hi hapchang bi ba da dum chao manga tu ni dum chao ngam. Si di pra ola bane. Ola ba. Si di khoi na nik ka da ba adu process tau ka da ba da ngara bane. Si awon manga awon ba loira ba awon manga ta si ne. awon ba lai re adu akhoi na mu akhoi amu hogot na ba ida makta process how bu si yauri ba patlan ba pot khas makha da ko Makha da yauri ba. napi kai ka du na wana du patlan ra di hin na pa ya de na adu patlan la ga mu mix tor ba mu adamu happy ni ba adu process to ba loira ba poti lai ba lai adu loi lai ra ba Nei re. adu di si loira ga mu ge sa pe Akoi na si gi chang yore dana si da gi ni aga packaging to bo ki chang ni le. te ma kai no tu Jali da. ni noi na ba du Chaluni ya de. Koi ma kong pha la khulai lai ja ba na tri da. lai a hau ga da hong ta hai ni Adu ni se se kai no to register to ba. Register to re. start to Ni adu ni hoina di amna. Akoi gi mayol si da mayol da purare start to re. Ada mayol si da akoi na tau doi se ka no ne. Barmi si ba yaw re. Food processing ama. Ada gi akoi na final sana ba. Micro akoi gi member dang oi ba. Tak thok pe du di. Paisa da di ki ba. Food processing is na karamba karai da tai no. Food na si maning da sari je. Sina food ki ne. Chi da gi ama MAYOL private limited ai ta ne de. hai tre. Ha. Limited ti hai tre. mayol dang hai ba Mayol si da loin chalan ba. farm gi amagi mong da tor ga branch to sum na to ba hai ta re Ni adu di ke no chachira. Ni hoina process ba Process le ba du sa. Hai om sa la ba je. Patha pum ya ba to ba yam sa ba ji ya de hai de. Yam sa su ya de yam inga su ya de. Ada ngong na ta de su la su ya de ba. Sim sim ja. Sida lai re ngasai gi process to ba loira ba vermicompost ki har. Sida lai le ko lum ne. Sina han de ba le re. Handri was the layer. Pura thoiding ga malingo. No. Thoiding mandra thoiding asu da. Aduga ne. Si se size le bu ko. Si se kg manga gi oi de ne bu ko. Kg manga lu ba cham yan ke ka ta. O kai si gi packet se kg manga gi ne oi am sa out. Lu ba cham yan ke ka ta ne. Pam bangam dare ne lum me. Sabi oi tai ni. Kg manga da lu ba cham yan ke ka ta ne hong dra du dia. Ngasai gi tawri ba jamela mayam du ga tawri ji ga yam thina honge. Aduga size se si sina kai no gi Kg ma khai. kg ma makai aduna lupa 45 khatang si 45 adagi 150 pi ba sa kai no ide ba wholesale rate ta lower ga na mo hong ba Wholesale da dikhi ji da lupa 20 tha ba ko. si sa ga kg ma ka kai no ja Kg ma khai ja. Kg ma da 20 oi ta di 30 tha ba. o Sida na 45 oi je. hoi Kg ama ani lawo bu de ko na 45 sa dum tha re ko. Aduga akoi tuon da law gi ba kambu ji de ko na 20 da loi tim. yam honge adu ding sa gi toriba process ma yam do adu di ni hoi tung bra Tuong e. kuai do Tuong da tai ne se. tuang tai tuang ba ne ba Kai rồi. si ta wo de mu di am Barmi ya tau bu dai nya nung sa kai lai tam ni na ba. ado ra si loi lei da ne ni hoi je masa Ha di la tha ba ne. Fazai. Mathang phai long gom da. Masang lai fa jai ngo masi si nene gi ming hang dri nga sang Ai ming ta khel chamam Sophia devi. nene Sophia nene Prabha ai maming ang ta hang ke ko maming khang dra de horen masa fa jaba nene jing je maming khang de bi lai na horen ai ngo de lai sar ni ba ko nene ming am ta ha ga ne ma Ai chu ai gi ming na thaksom Sophia. ha Ai mình nào ai không xí xí lá.
Nini je luar ba. Talaba male. Aigi mingna takhilam babini. Aigi mingna sabung bam penu. Aigi mingna kakching tabam bembem. Aigi mingna laisam sunanda. Aigi mingna ningomam pala. Nini hai gre nini ai khange nini gidi prabha ko iko ichini nau ne pagi to bari da Laisam susla. Laisam susila nini jing je masak loi phaja bane ado phajai phajade je comment ta haram ma nini me am je phajai phajade se comment ta haram athiba Masak phajabada de barmi phajabane. barmi phajai de habi rabo. mi na sem bai ne pot phajari je ado nini sumaina register tawraga na fam ma leijare ko sigi barmi se ado nupi nga ta na tawbo oi bagi su hena akoi na ju interview se learning bagi laine ko ado sumaina thabak se piri ne ba samna harabada ali thabak phangdana leiba nini hoi adagi thabak punjana kan thabak se thokna ba hadi source of income ma oi haline ba sisina ado akoigi sumaina nini hoi thabak mu phangare atopa thabak leitedana kakngau ba mayam je Hoi. si singsi kai haninge duga nini Moi su dum kano tawjage hai taragadi kwa angang akhoi gi makha thaba mayam ju yauri akhoi di hogdok piram bagi wa khadane akhoi di tasena ga ahal loire kwa adu makha thaba isa inau sing mayam moi masim manau sing yawning ba leiraga sune adum yawsan bira ko daga su kai di kwa adu tasena ha ga di aham ba di akhoi gi hangoi ba tu ka chagum bagu ba mina di kwa masi tasena khara di tan ni du akhoi ju aham ba khara tal maga su ko hodik di es pura asa potol sadara bane Tintro ma tang mang budang sai pamuye na locally do pa ne da khunari ne ba khoi ga je ada nini kai no to bra aina hangde question ja nini na khumning ga khumning mo moi di khangde ba ko akoi gi sida lai ba tha ma ha ro ne sigi product sida lai lak pa se kyam ko lai paisa sa tha sije akoina tha amada haibadi yade tasena ga ahan bagi lugla ba matam da di jar lu eba ahan bagi process ta akoina huji magano da thadari ba do adu di ahan bagi du di khara matam change ba tha da oina pa ba je akoina yada ba haitar matam ma je kyam ko change ba sije akoi gi tha magi maya mukti tha makhai mo da mukti change ba adu dagi di dum hafta khudinge muk lo khidoine ba dum mana tawe ahan bagi de akoina tintrok si ju macha pon bagi chance ma thambi ba haitare marum amana akoi gi macha je mapan tintro amana macha mapan gumba je kok to ni tha ma sida kwa adugi matam si badi akoina yoga prepare tawraga thamme ba tintrok yang khatpa si akoi darkar am lei ba hoi adu tintro na ta to pa ke tin decision da ra atu patin di gam sijina di ya da ra ba yade tintrok sina akoina happy ba mana masing dagi santhi happy ba si je sara ka sa tho adini ko tintrok sina tintrok tu na sa bagi kano dune ba si je akoigi barmi si barmi ha je sara ka na phaidorak podo adu iduna akoina barmi ne ba hoi thading mali je nappa khotpa akoi kemta yaw da kai ko manam ha akoi santhi yaw ko den khalo mana masing apat pa yaw bu jing je akoi nam thi bai saruk se yaro maroi bo jing se manam yanda adu ji si kai nam da bana mana cha raga ne phaidu nini sigi thabak sina nini hoi imung gumbagi pubra natraga kamai tawi sisina kyam kana ba pe sina kana ba di mayam am pi tasena haga akoi gi yum gi manage taw ba di akoi sina yamna tawi hai tare nupa na panjaw taw gra ga su akoi na sigi wa kuma tai gai di akoi na namba pu ba ngame hai ninge tasena haga dum yum tangkhai ba di pui hai tare tangkhai am di pui ba hadi sida lai ba paisa sina dum imungi akup ata menare ha bane ba mane ma hoi nam nungai ngasi akoi miso tv na khangaudana laksan bane ne hoi je thursday numit ta tawe budi haye ba ko hadi taza ba tan ne hoi gi ngan post am thaga la ba to ta kan contact ta la kon thursday numit ta pulle ha ba gi ada lakani ga na ga koi kem hai ba na te ba hamra laksala kan moi se kamai ta ra leram gi do akoi ni yeng ne ba ko ado yamna thabak su ba num ba yamna kan ba maitai nupi nga ta ne ai ga hoji faminari ba ne jing je khangabra sigumba sumain tawdana akoi gi leiriba maitai nupi sing se sumaina thabak se isana
ꯊꯕꯛ ꯄꯤꯖꯕ ꯁꯤꯁꯤꯡꯁꯦ ꯂꯣꯏ ꯇꯧ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯁꯤꯗ ꯅꯨꯄꯤꯒꯤ ꯋꯥꯊꯣꯛ ꯑꯗꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯊꯣꯛꯑꯣꯏ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯨꯝꯕ꯭ꯔꯅꯤꯅꯦ ꯆꯨꯝꯃꯦ ꯀꯩ ꯃꯣꯠ ꯐꯣꯡꯗꯣꯛ ꯆꯨꯝꯃꯦ ꯑꯁꯦꯡꯕ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯁꯣ ꯇꯤꯚꯤꯅ ꯂꯥꯛꯄꯤꯗꯅ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯍꯪꯉꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯪꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯡꯁꯦꯀꯣ ꯁꯪꯍꯟꯗꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯩꯔꯒ ꯁꯤꯖꯤꯟꯅꯕꯗꯤ ꯅꯠꯇꯦꯀോ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯄꯨꯡ 12ꯗꯒꯤ ꯍꯥꯏꯔꯗꯤ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯈꯔ ꯊꯨꯖꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯩ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡꯁꯨ ꯁꯤꯠ ꯅꯥꯜꯍꯟꯅꯕ ꯍꯣꯠꯅꯔꯤꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃ ꯇꯧꯔꯅꯤ ꯍꯜꯂꯛꯑꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯑꯔꯦꯝꯕ ꯍꯥꯏꯕꯗꯤ ꯅꯨꯡꯁꯥ ꯁꯥꯔꯒ ꯃꯇꯝ ꯃꯥꯡꯗꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯇꯨꯝꯒꯗꯕ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯐꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯂꯩꯇ꯭ꯔꯗꯤꯅꯦ ꯃꯤꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯗꯨꯝ ꯊꯣꯛꯂꯩꯅꯦꯕ ꯑꯗꯣ ꯅꯦꯅꯦ ꯍꯣꯏꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯦꯕ ꯅꯦꯅꯦ ꯍꯣꯏꯁꯨ ꯑꯗꯨꯝ ꯇꯥꯔꯝꯅꯤ ꯃꯧ ꯈꯔ ꯄꯨꯟꯖꯟꯈ꯭ꯔꯗꯤ ꯅꯨꯄꯤ ꯈꯔ ꯄꯨꯟꯖꯟꯈ꯭ꯔꯗꯤ ꯃꯤꯋꯥ ꯍꯦꯛꯇ ꯉꯥꯡꯅꯩꯅ ꯑꯗꯣ ꯅꯦꯅꯦ ꯍꯣꯏꯁꯨ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯄꯨꯟꯖꯟꯕꯗ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯔꯣꯏꯕ ꯊꯕꯛꯇ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯍꯣꯏ ꯃꯤꯋꯥ ꯉꯥꯡꯅꯕꯩ ꯃꯇꯝ ꯁꯪꯉꯝꯃꯔꯣꯏꯕ ꯌꯥꯝꯅ ꯈꯣꯡꯒꯠꯂꯤ ꯃꯥꯅ ꯌꯥꯝꯅ ꯈꯣꯡꯒꯠꯇꯦꯗꯅ ꯇꯤꯟ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨ ꯑꯣꯏ ꯅꯩꯅꯔ ꯂꯩꯔꯦꯕ ꯃꯤ ꯑꯃꯒꯤ ꯋꯥꯊꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯇ꯭ꯔꯦꯕ ꯍꯣꯏ ꯑꯗꯨ ꯉꯥꯡꯅꯔ ꯂꯩꯗꯣꯏꯁꯨ ꯑꯗꯣ ꯕꯣꯔꯥ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯁ ꯕꯣꯔꯥꯁꯦ ꯊꯟꯗꯣꯏꯅꯤꯅꯀꯣ ꯀꯦꯖꯤꯁꯦ ꯊꯥꯡꯒꯠ ꯌꯦꯡꯅꯗꯣꯏꯅꯦꯕ ꯑꯁ ꯃꯥꯅ ꯍꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯁ ꯑꯗꯨꯗꯤ ꯈꯔ ꯌꯥꯝꯅ ꯆꯦꯜꯂꯒ ꯑꯃꯨꯛ ꯃꯐꯝꯗꯩ ꯑꯃꯨꯛ ꯂꯧꯔꯨꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯣꯔꯥꯁꯦ ꯍꯣꯔꯦꯟ ꯌꯥꯝꯕꯗꯣ ꯂꯣꯏꯔꯛꯄꯗ ꯃꯥꯒꯤ ꯃꯤ ꯑꯍꯨꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯈꯜꯂꯤꯁꯦ ꯌꯥꯝꯕ ꯇꯥꯟꯅꯩꯅꯦꯕ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯍꯔꯥꯎꯅꯔꯤꯕ ꯑꯗꯣ ꯅꯦꯅꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯍꯟꯒ ꯐꯝꯃꯤꯟꯅꯕꯁꯦ ꯋꯥꯔꯤ ꯍꯥꯏꯗꯤ ꯀꯣꯛꯁꯨ ꯂꯧꯁꯤꯡ ꯑꯣꯏꯌꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯨ ꯀꯩꯝꯇ ꯈꯪꯖ ꯍꯩꯖꯔꯒ ꯂꯥꯛꯄ ꯅꯠꯇꯦꯕ ꯅꯦꯅꯦ ꯍꯣꯏꯗꯒꯤ ꯈꯪꯒꯦ ꯑꯗꯒꯤ ꯈꯪꯖꯁꯅꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯏꯅꯦꯕꯀꯣ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅ ꯊꯕꯛꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯋꯥꯊꯣꯛ ꯊꯣꯛꯏꯕ ꯑꯗꯒꯤꯗꯤ ꯃꯤ ꯑꯃꯅ ꯑꯃ ꯁꯤꯗꯅꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯑꯝꯇ ꯂꯩꯔꯣꯏ ꯅꯨꯄꯤ ꯅꯨꯄꯥ ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯥꯗꯁꯨ ꯊꯕꯛ ꯐꯪꯗꯗꯅ ꯀꯛꯉꯥꯎꯅꯔꯀꯥꯟꯗ ꯑꯗꯨꯝ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯒ ꯀꯛꯉꯥꯎꯅꯕ ꯈꯛꯇꯪ ꯅꯠꯇꯅ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯦ ꯊꯤꯖꯗꯕꯗꯣ ꯃꯁꯥꯅ ꯊꯕꯛ ꯊꯤꯖꯗ꯭ꯔꯀꯥꯟꯗ ꯂꯥꯛꯀꯅꯤ ꯀꯥꯏꯗꯨꯗꯤ ꯃꯊꯟꯇ ꯊꯕꯛ ꯂꯥꯛꯆꯅꯤ ꯀꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤꯗꯩ ꯃꯇꯧ ꯇꯝꯖꯧꯕ ꯑꯗꯨꯅ ꯇꯝꯖꯧꯕ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯐꯤꯁꯨ ꯁꯥꯏ ꯇꯁꯦꯡꯅ ꯏꯌꯣꯡ ꯑꯃꯃꯝ ꯂꯣꯏ ꯄꯥꯜꯂꯦ ꯏꯁꯥꯒꯤꯀꯣ ꯑꯗꯣ ꯐꯤ ꯑꯩ ꯏꯁꯥꯒꯤꯁꯨ ꯑꯗꯨꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯔꯦꯝꯕ ꯃꯇꯝꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯍꯧꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯔꯃꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯕꯔꯃꯤꯗꯤ ꯇꯁꯦꯡꯅ ꯏꯁꯧ ꯇꯧꯔꯤꯉꯩꯗ ꯃꯣꯏꯅ ꯇꯤꯟꯊꯣꯛꯅ ꯃꯣꯏꯒꯤꯁꯨ ꯃꯊꯧ ꯇꯧꯖꯔꯛꯄ ꯇꯤꯟꯊ꯭ꯔꯣꯛꯁꯤꯅ ꯑꯗꯨꯝ ꯃꯊꯧꯁꯤ ꯇꯧꯖꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯧꯈꯠꯄꯤꯕ ꯑꯗꯩ ꯄꯦꯛꯀꯤꯡꯒꯁꯤꯗꯤ ꯇꯤꯟꯊ꯭ꯔꯣꯛꯅ ꯇꯧꯕꯗꯤ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕꯁꯦ ꯇꯧꯕꯤꯕ ꯄꯦꯛꯀꯤꯡꯁꯦ ꯇꯤꯟꯊ꯭ꯔꯣꯛꯅ ꯇꯧꯔꯗꯤ ꯐꯖꯩ ꯇꯤꯟꯊ꯭ꯔꯣꯛꯅꯒ ꯇꯧꯔꯛꯑꯗꯤ ꯊꯕꯛ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯔ ꯉꯁꯤ ꯍꯥꯞꯆꯠꯂꯝꯃꯤꯁꯤ나 ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯗꯕ ꯌꯥꯏꯑꯕ ꯊꯔꯁꯗꯦ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯑꯒ ꯇꯧꯗꯣꯏꯅꯦꯕ ꯃꯔꯛꯇ ꯕꯥꯏ ꯆꯥꯟꯁ ꯃꯔꯛꯇ ꯁꯟꯊꯤꯒꯨꯝꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯗꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁ ꯑꯗꯨꯀꯥꯟꯗꯗꯤ ꯈꯣꯡꯒꯥꯎꯒ ꯂꯣꯏ ꯁꯦꯠꯅꯩꯅꯤꯗ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯅꯦ ꯑꯗꯨ ꯃꯇꯝꯗꯁꯨ ꯁꯔꯄ꯭ꯔꯥꯏꯖꯇ ꯄꯥꯏꯁꯟꯕꯤꯔꯛꯑꯣ ꯄꯥꯏꯁꯜꯂꯛꯀꯦ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯉꯥꯛꯇꯁꯨ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯁꯦ ꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯌꯥꯝ ꯂꯩꯌꯦꯕ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯅꯨꯄꯥ ꯈꯔ ꯅꯨꯄꯤꯗꯁꯨ ꯑꯗꯨꯝ ꯃꯌꯥꯎꯔꯝꯒꯅꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯇꯧꯕꯇꯕꯨ ꯅꯨꯄꯤꯅ ꯁꯨꯕꯒ ꯅꯨꯄꯥꯅ ꯁꯨꯕꯒꯁꯦ ꯈꯤꯇꯪꯗꯤ ꯃꯈꯦꯠꯅꯩꯌꯦꯕ ꯑꯗ ꯅꯨꯄꯥꯁꯤꯡꯁꯨ ꯎꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯆꯠꯇꯅ ꯃꯥꯏ ꯅꯨꯄꯤꯅ ꯃꯌꯥꯝ ꯑꯃ ꯃꯩꯁꯥ ꯂꯥꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯎꯏꯌꯦꯕ ꯑꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯏꯀꯥꯏꯕ ꯂꯩꯇꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯟꯊꯤ ꯄꯥꯏꯔꯒ ꯃꯁꯦ ꯇꯤꯟꯊ꯭ꯔꯣꯛ ꯄꯥꯏꯔꯒ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯣꯡꯊꯣꯛꯆꯔꯛꯏꯕꯅꯦꯕ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯑꯗꯣ ꯃꯣꯏꯁꯨ ꯀꯣ ꯄꯨꯟꯁꯤꯜꯂꯒ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯊꯕꯛ ꯄꯥꯝꯕ ꯁꯨꯅꯤꯡꯕ ꯃꯤꯒꯤꯗꯤꯅꯦ ꯊꯕꯛ ꯌꯥꯝꯅ ꯂꯩꯌꯦꯕ ꯁꯨꯅꯤꯡꯗꯕ ꯃꯤꯒꯤꯗꯤ ꯊꯕꯛ ꯑꯃ ꯂꯩꯇꯦꯕ ꯁꯤꯝꯇꯪ ꯑꯩ ꯊꯝꯖꯅꯤꯡꯉꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏ ꯅꯨꯄꯤꯈꯩ ꯄꯨꯟꯁꯤꯜꯂꯒ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯨ ꯃꯣꯏ 5 ꯑꯃ 10 ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯒꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕꯅꯦꯕꯀꯣ ꯁꯔꯀꯥꯔ ꯐꯠꯇꯦꯁꯨ ꯍꯥꯏ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯅ ꯁꯨꯅꯤꯡꯗꯅ ꯁꯔꯀꯥꯔꯅ ꯄꯤꯔꯛꯎ ꯍꯥꯏꯁꯨ ꯌꯥꯄꯣꯠꯇꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯦ ꯅꯨꯄꯥꯁꯤꯡ ꯏꯕꯨꯡ ꯅꯨꯄꯥꯁꯤꯡ ꯁꯨ ꯃꯣꯏꯁꯨ ꯃꯥꯏ ꯃꯊꯧ ꯇꯧꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯋꯥꯖꯔꯤꯕ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯀꯣ ꯋꯥꯈꯜ ꯂꯩꯇꯥꯅ
ꯁꯥꯟꯇꯤ ꯂꯩꯅ ꯏꯃꯨꯡ ꯄꯥꯅꯕ ꯃꯆꯥ ꯃꯁꯨ ꯁꯦꯝꯅꯅꯕ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯉꯝꯖꯕ ꯈꯔ ꯈꯛ ꯁꯨꯕꯤꯕ ꯑꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯍꯟꯕꯤꯗꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯖꯔꯤꯕ ꯁꯨꯃꯥꯏꯅ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯣꯠꯅꯔꯤꯀꯣ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀ ꯇꯧꯗꯅ ꯑꯗꯨꯕꯨ ꯉꯁꯥꯏ ꯍꯦꯟꯅ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯨ ꯌꯥꯎꯍꯧꯗꯕ ꯂꯩꯗꯅ ꯑꯩꯈꯣꯏꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯇꯧꯕ ꯌꯥꯕꯁꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅ ꯏꯆꯥ ꯏꯁꯨꯗ ꯑꯗꯒꯤ ꯑꯃꯃꯗ ꯃꯌꯥꯝ ꯑꯃ ꯀꯣ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯈꯤꯇꯪ ꯀꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯥꯏꯀꯩ ꯑꯃꯈꯛꯇ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯗꯤ ꯑꯦꯅꯤ ꯑꯃꯗ ꯍꯦꯛꯇ ꯇꯧꯕ ꯌꯥꯏꯕ ꯊꯕꯛ ꯉꯥꯛꯇ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯁꯨꯅꯤꯡꯉꯗꯤ ꯊꯕꯛ ꯉꯥꯛꯇ ꯂꯩꯌꯦꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯊꯕꯛꯇꯤꯀꯣ ꯑꯗꯨꯒ ꯑꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯗ꯭ꯔꯒꯁꯨ ꯀꯣ ꯑꯈꯪꯕꯁꯤꯡꯗ ꯍꯪꯉꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ngasi akhoi miso tv na lawjariba video singsidako nini hoina hairiba mayam se pauktak singse loksan bi taragadi yamna kanaba oigadoine aduga ngasi vermicompost ki oina nini hoi khatang natana adum thabak suningba mi dei taragadi nini adum lakpa yai imung ama khakta didi ko thermocol je manga muk thambadane adum tasena hargadi paisa je adum thoe haiba akhoi hudi akhoi gi member 13 je masa gi thermocol amamam loi ye thoeba adun hudi ki ahum puthokbana khare hena suningba haisingjeba mina ahum sure mari sure mai toba adagi ani dangairi haibasu adum santhi gumba je macha na se akhoi apun balobusdagi oidreba sidi macha na thiraga hapnari ne ba mai magi napi singna oiro pathan ba pundan ba je hapnaraga adumai toroga macha na ju aigi kg 15 si leire kun si leire harga amsu loine adugi product sumja akhoi hede ba adun imung amda ta sengna harga tawraga di mase adum matai manau amna tawraga adum thamjallamaga macha masu mayam tawruraga sina adum ahen ba paisa lakpagi kano je simadi oye je ai hainingi adun ni haidi hojiki nini hoigi member na smai tawri sumaina atopa nini hoigi member na taba yumda dum tawjaraga hojiki tawjaraga se sida porak pa yaba yai adusu khangdaba jingjina mane khangdaba haibi ne porak adumaina yamna khoina suningba mi hainingba leiraga so khoi adum haijage ko sida lakpiu adu nini hoigi phone number ma hapati ya akhoi gi phone number sida ani hapade sida yaure adu sida call tarakan akhoi adum hapjarage ko call tarakan da nini hoi dagi akhoi gi singai leire singai phattaba leire santhi taraga mayam leibusu mane khonjala kana pura ji yai adagi charu hairo adagi hingjana pi soi gi bani ni hoina khomba chali jina sai khatang oiramni ko aduna taba arapa dagi dum thenjarake adu su paisa onthok toine phattaba du nong paisa onthoraka doine ba adugi kanaba do haidi kanaba se loi leine ba mai salloi ba mina ju santhi je manghandana pixelaga thambiraga di akhoi bu lawru law hairaga su moina thimbirake haga jo akhoi leiri ne ba santhi je tasena hoi adune sumaina santhi je akhoi sorok ta chapudu zum ta le ba yawi thoinki keno lampag am dang haitang leira khunjala kan sida pora ju paisa dum on dora ba apata ba do aduna kanaba se mayam lobiyo vermicompost ki number akhoi na dum hapcharange aduga vermicompost ki akhoi gi MAYOL vermicompost ki mokoi se pot su yamna honge ko sigi kg manga da 150 khatane aduga kg amaga makhai gedana 45 ado mayam na lobi ning bachang adum lobi ba kai su kai de bora da la loge hair su kai su kai de wholesale retailer su kai su kai de sumaina akhoi manipur gi chawkhatna bagi damakta tawriba thabak sing sida akhoi na akhoi gi mi ne khala kanda pulap chapmana na chawkhat minana ba haidi amana mateng pangna bagi wakhal no sida loi leinara kanda sigi vermicompost sigi pot se leibira kan sizinara kanda kamai toge su khangbiro aduga lakpiro ada neni hoina kamai leirige tawrige su dum yingbi bayani Thursday khuding gi dum lakpi bayani ko ne adum unage ke su kaide aduga amana sogatna si haibagi wakhalonda thamninge aigi oina di ngasi gi oina adu neni loiram dai sida neni na kai haining ba neni hoi marak te ngasi akoina thabak suri matamda miso tv na samaina khagaudana surprise laga ko akhoi sigi advertise bi baje akhoi di amata tawjade da sena harga akhoi gi di adum laikai na lauraba dagi akhangba mina dumaina low pulap low bosu dum yawe ba ko dumai tawraga tawba sida akhoi angakpom phawe ngasi miso da lakpa se ko sida akhoi na miso busu yam thagasari aduga akhoi gi vermi gi kaino siju yam chakhot poi jage haiba si thapjaraga dagi khurumjari nini hoi ngasai process
ꯁꯤꯕꯨꯗꯤ ꯉꯁꯥꯏ ꯅꯤꯅꯦ ꯍꯣꯏꯒ ꯆꯠꯃꯤꯟꯅꯔꯒ ꯑꯗꯨꯝ ꯌꯦꯡꯉꯦꯀꯣ ꯑꯗꯨ ꯅꯠꯇꯕ ꯃꯀꯣꯛꯇꯒꯤ ꯍꯧꯔꯀꯥꯟꯗ ꯋꯥꯍꯩ ꯑꯣꯏꯅ ꯑꯃꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ ꯎꯅꯥ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯆꯥꯈꯤꯕꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝ ꯑꯄꯥ ꯑꯗꯒꯤ ꯃꯈꯣꯛ ꯃꯔꯨ ꯂꯩꯍꯧꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯕꯣꯛꯁ ꯑꯃ ꯈꯪꯗꯦ ꯀꯩꯅꯤ ꯑꯩꯈꯣꯏ ꯕꯣꯔꯥ ꯑꯃꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯑꯝꯗ ꯍꯥꯟꯖꯤꯜꯂꯦꯗꯅ ꯍꯥꯟꯖꯤꯜꯂꯒ ꯑꯗꯨ ꯐꯠꯇꯕꯁꯤꯡꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯃꯥꯒꯤ ꯄꯠꯊꯕ ꯍꯥꯏꯐꯦꯠ ꯄꯠꯊꯔꯛꯄꯒꯤ ꯆꯥꯡꯗꯣ ꯑꯗꯨꯗ ꯁꯟꯊꯤꯁꯤꯒ ꯇꯣꯟꯅꯔꯒ ꯍꯥꯞꯄꯦꯗꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯇꯤꯟꯊ꯭ꯔꯣꯛꯁꯦ ꯍꯥꯞꯆꯟꯕ ꯇꯤꯟꯊ꯭ꯔꯣꯛꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯊꯛꯁꯤꯗ ꯂꯦꯌꯔꯁꯦ ꯕꯣꯔꯥꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯀꯨꯞꯁꯜꯂꯒ ꯊꯝꯕꯤꯔꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯛꯀꯤ ꯑꯩꯈꯣꯏꯅ ꯂꯦꯌꯔꯁꯦ ꯁꯨꯝ ꯂꯧꯊꯣꯛꯄꯤꯕ ꯁꯨꯃꯥꯏꯅ ꯇꯥꯔꯛꯄꯒꯤ ꯆꯥꯡꯁꯦ ꯁꯤ ꯚꯔꯃꯤ ꯑꯣꯜꯂꯛꯑꯕꯅꯦꯕꯀꯣ ꯁꯤ ꯚꯔꯃꯤ ꯑꯣꯜꯂꯛꯑꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯊꯛꯁꯤ ꯂꯧꯈꯠꯄꯤꯕ ꯂꯧꯈꯠꯄꯤꯔꯒ ꯑꯩꯈꯣꯏꯅ ꯄꯦꯀꯦꯖꯤꯡ ꯀꯔꯤ ꯀꯔꯥ ꯑꯃꯨꯛ ꯇꯧꯋꯦ ꯈꯟꯇꯣꯛ ꯈꯟꯖꯤꯟ ꯄ꯭ꯔꯣꯁꯦꯁꯇꯨꯕꯨꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯐꯦꯠꯁꯨ ꯎꯔꯦꯀꯣ ꯑꯗꯨꯁꯨ ꯀꯦꯃꯤꯀꯦꯜ ꯀꯩꯝꯇ ꯌꯥꯎꯗꯦꯀꯣ ꯀꯩꯝ ꯌꯥꯎꯗꯦ ꯀꯩꯝ ꯁꯤꯖꯤꯟꯅꯗꯦꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯧꯗꯤ ꯉꯥꯛꯇꯅ ꯁꯦꯝꯕꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯀꯥꯟꯅꯗꯕ ꯄꯣꯠꯇꯣ ꯀꯥꯟꯅꯕ ꯑꯃꯗꯣ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯔꯤꯅꯤꯗ ꯑꯗꯣ ꯐꯠꯇ ꯍꯥꯎꯊꯤ ꯍꯥꯏꯁꯦ ꯃꯉꯣꯟꯗꯅꯦ ꯌꯥꯕ ꯌꯥꯗꯕ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯌꯦꯕ ꯃꯉꯣꯟꯗ ꯑꯌꯥꯛꯄ ꯑꯈꯥꯕ ꯑꯁꯤꯟꯕ ꯇꯤꯟꯊ꯭ꯔꯣꯛꯁꯤꯗ ꯑꯗꯨꯒꯨꯝꯕꯈꯩꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯈꯟꯇꯣꯛꯄꯤꯌꯦꯕ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯒꯨꯝꯕ ꯃꯣꯏ ꯀꯥꯔꯣꯠ ꯑꯈꯥꯕꯤꯒꯨꯝꯕ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯗꯒꯤ ꯍꯣꯏ ꯑꯗꯨꯒꯨꯝꯕꯁꯦ ꯑꯁꯤꯟꯕ ꯑꯈꯥꯕ ꯑꯌꯥꯛꯄ ꯑꯗꯨꯒꯨꯝꯕꯁꯦ ꯃꯣꯏꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯥ ꯉꯥꯒꯤ ꯍꯥꯏꯗꯤ ꯌꯦꯟ ꯁꯦꯝꯕꯝ ꯑꯗꯒꯤ ꯉꯥ ꯁꯦꯝꯕꯝ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯎꯗꯦ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯚꯦꯖꯤꯇꯦꯕꯜ ꯉꯥꯛꯇꯅ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯆꯥꯏꯗꯅ ꯂꯩꯒꯗꯕ ꯂꯝꯁꯨ ꯅꯥꯟꯕ ꯍꯥꯔꯁꯨ ꯄꯨꯊꯣꯛꯄ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯂꯝꯁꯨ ꯅꯥꯜꯂꯦ ꯍꯥꯔꯁꯨ ꯄꯨꯊꯣꯛꯑꯦ ꯀꯥꯟꯅꯕꯁꯨ ꯐꯪꯉꯦ ꯑꯗꯒꯤ ꯑꯃꯁꯨ ꯑꯃꯨꯛ ꯀꯥꯟꯅꯔꯅꯤ ꯍꯣꯏ ꯀꯦꯃꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯁꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯠꯇ ꯍꯥꯎꯊꯤꯗꯨꯗꯒꯤ ꯄꯩꯁꯥ ꯑꯃ ꯑꯣꯜꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯉꯥꯛꯇ ꯑꯣꯏꯔꯦꯗꯅ ꯏꯁꯥꯗꯁꯨ ꯐꯔꯦ ꯍꯥꯏꯕꯗꯤ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯄꯣꯠꯁꯦ ꯆꯥꯗ꯭ꯔꯦ ꯊꯛꯇ꯭ꯔꯦ ꯆꯨꯝꯃꯦ ꯑꯗꯒꯤ ꯁꯟ ꯂꯣꯏꯕ ꯃꯣꯏꯁꯨ ꯍꯦꯟꯗꯣꯛꯅ ꯀꯥꯟꯅꯖꯔꯦ ꯁꯪꯒꯣꯝꯁꯨ ꯀꯥꯟꯅꯔꯦ ꯑꯗꯒꯤ ꯁꯟꯊꯤ ꯌꯣꯟꯕꯁꯨ ꯀꯥꯟꯅꯔꯦ ꯁꯟꯊꯤꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯧꯔꯦ ꯁꯨꯃꯥꯏꯅ ꯃꯊꯪ ꯀꯥꯟꯅꯃꯤꯟꯅꯕꯒꯤ ꯋꯥꯅꯤꯗ ꯑꯗꯩ hinjang napi yolaga ꯍꯥꯏꯗꯤ ꯅꯤꯅꯦꯅ hinjang napi ꯌꯣꯜꯂꯦ ꯈꯜꯂꯣꯕ hinjang napiꯗꯣ ꯀꯨꯏꯅ ꯁꯥꯡꯅ ꯊꯝꯕꯗꯤ ꯑꯗꯨꯅ ꯄꯠꯁꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯠꯄꯗꯣ ꯂꯪꯊꯣꯛꯇꯣꯏ ꯃꯍꯨꯠꯇ ꯁꯤꯒꯤ ꯃꯌꯣꯜ ꯚꯔꯃꯤꯀꯝꯄꯣꯁ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑꯁꯨ ꯌꯥꯏ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯄꯩꯁꯥꯗꯣ ꯀꯩꯝꯇ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯕ ꯃꯍꯨꯠ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯄ ꯑꯃ ꯄꯨꯔꯛꯏꯕ ꯅꯤꯅꯦꯁꯤꯡꯁꯦ ꯉꯁꯤ ꯎꯅꯔꯀꯥꯟꯗ ꯍꯦꯟꯅ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯃꯗꯤ ꯁꯣꯝꯅ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯈꯪꯉꯝꯃꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯗꯁꯨ ꯑꯁꯤꯒꯨꯝꯅ ꯀꯥꯟꯅꯔꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯣ ꯇꯤꯚꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯌꯦꯡꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯑꯃꯗꯤ ꯚ꯭ꯌꯨꯌꯔꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩ ꯑꯃꯗꯤ ꯙꯅꯃꯟꯖꯨꯔꯤ ꯈꯔꯤꯕꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ